Akashvani Imphal, Wahengbam Washington na pau pajari, ahanbada maruiba pau. Lok Sabha Mikhalgi Taruk Suba Tangkat ki bot hayeng thada na basyam share. Chhattisgarh ki Bastard Division da Security Force ka khutok na bada Maoist ki miyoi tariat sire amasung Telecommunication Bibhag na mobile connection lakh taruk lising marphu romdi chhasinabani haiba khangba ngamle. Lok Sabha Mikhalgi Taruk Suba Tangka ki bot hayeng thada na basyam share. Tangka gasida Raija Masung Union Territory ni Fangi Lok Sabha Kendra Yangkai ni Falda Mikhal Fangtokani. Bot thada na ba yukpung tariat tagi hauraga numidang wairam pung taruk taloshin gani. Tangka gasida Mikhal Fangtokadoriba Lok Sabha sit singi manungda Bihar gi nipan Haryana gi sit taramak Jammu Kashmir gi sit ama Jharkhand gi mari Delhi gi sit tariat mak Odisha gi taruk Uttar Pradesh ki tara mari amasung nungsub Bangla gi nipan yauri. Ngarang tangka kasi ki Mikhal ki bot khom bagi aroiba nimit paubada rajniti dol singi lusingba sing amasung star campaigner kayana bot khom bagi thabakkan na chathaki. Pradhan Mantri amasung BJP ki makok thongba lusingba Narendra Modi na Haryana ki Mahendra Nagar da pangthokpa Mikhal ki rally do wangangki. Ngasi Sri Modi nongma ki khongchat Himachal Pradesh pangani. Khongchat asida mahagna nahan amasung Mandi da pangthokpa BJP ki Vijay Sankalp rally sing da wangangani. Hani ki Congress President Rahul Gandhi su thas ki kuntarukta nahan amasung una da pangthokpa Mikhal ki rally sing da saruk yagani. Congress President Malik Arjun Kharge na hayang Simla gi Rohuruda Mikhal ki rally da wangangani. Griha Mantri amasung BJP ki lusingba Amit Shah chungarang Siddharth Nagar amasung Ambed Nagar da pangthokpa Miyang Mitin da dol gi mirep singidamak pot khongki Sri Shah ngarang numidang wairam Patna da thungki mahagna laikhitraba dol gi makok thongbal singba masung hanagi upamukhyamantri Sushil Kumar Modi gi mafam da sardanjali katki mahagna ngasi Ara Lok Sabha Kendra da bot khomgani. Samajwadi Party gi makok Akhilesh Yadav na Pratap Garda aduga BSP gi makok Mayawati na Mirzapur da pangthokpa Miyang Mitin da wangangki. Himachal Pradesh ta mathang thagi amada pangthokadoriba Lok Sabha ki tariat suba amasung aroiba tangka ki Mikhal gi bot khomba gi thabak kham thengna kalle. Uttar Pradesh ta su tangka asigi damag bot khomba gi thabak kan khalakli. BJP ki National President Jagat Prakash Nadda ngasi Kushinagar Balia amasung Sonbhadra jila singda aduga Raija ki Mukhyamantri Yogi Adityanath na Maharajganj Kushinagar Bevriya amasung Gorakhpur da Mikhal ki bot khomgani. Congress ki machin chatpa misak Avai Dubey amasung dol ki media inserts CP Raina Varanasi da dol ki mirep oiriba Ajay Rai gi bot khomduna pau gi mifam amada saruk yagani. Raija sida santi amadi tangdu leitaba phipam poraknaba security force na thihumba amasung area domination ge thabak leptana sathari. Raija ki police control room nangarang thokhiba serol amana hai haukiba pung kunmari da Raija sigi phibam mapung phana laksin bangamki tha sigi kunmathoi da Imphal gi Langon da leiba NIT amasung masigi akoiba mafam singdagi yungkai sabagi polam sing huran chinchi tawba miyoi taramanga police na fakhi. National Highway Anida akan bangaksel thorang loinana tangai fanana sangba polam kaya su pusalaki haina serola na makatari. Sandel jila gi oina Lok Sabha Mikhal gi bot masing thiba da mathau tawgadaba agent sing na mari lainaba che sang sing jila asigi DC office ta tha asigi kunmapan phawbugi manung da pikalaknaba Sandel District Election Officer na khangalakli. Mathang thagi mari gi ayuk pung nipal dagi jila asigi DC Office Complex Laiba Multi-Purpose Hall da bot masing thiba hogani. Tabir pawasi Akashvani Imphal dagini. Chhattisgarh ki Bastard Division da Security Force ka khuthokna bada Maoist ki miyoi tariat sire police ki pauna hai khuthokna bagi thokdok adu ngarang Narayanpur amasung Dantewara jila gi lona bangamkhai gi saruk ka thokibani. Abu Samad ki umangda Maoist sing laire haiba intelligence ke akang naba pawama phangbadagi District Reserve Guard Bastard Fighter amsung Special Task Force ke apun bakangbu amana mapam maduda thi humbagi thabak chathaki. Maduda umangda lotuna lairamba Maoist ki miyoi singna security personnel singda nongmai kapsilakpadagi nakal ani gi marakta akan bamong da khuthoknaki.
खुथोंगनबदुदा माओइस्ट की मियोई तरेट अदु सिखिबनी मफम अदुदगी यामलब खुसु खुलाई क्यासु फागले हाइरी टेलीकम्युनिकेशन विभागना ngarang मोबाइल कनेक्शन लाख तरुक लिसिंग मार्फुरम सासिनबा अमदि चटनबा यादबनी हाइबा खंगबा ngamle ऑपरेटर सिंगना हाइरिबो मोबाइल नंबर सिंग असि खुदक्ता अमुखना वेरिफिकेशन तौनबा डिपार्टमेंट नसिना खंगनख्रे टेलीकम्युनिकेशन सर्विस प्रोवाइडर खुदिमंगना नुमित हुमफुनी की मनुंगदा असिंगबा कनेक्शन सिंग असि सुंगसोय सोयदन वेरीफाइड तौगदबनी मसि तौदबा मोबाइल नंबर सिंग अदु डिस्कनेक्ट तौरगनी हाइनसु चेरोल अदुना मखातारी Information अमसुंग ब्रॉडकास्टिंग सेक्रेटरी संजय जाजुना हाइरी एनिमेशन अमसुंग विजुअल इफेक्ट की मतंगदा नहारोल सिंगदा ट्रेनिंग पीनबगीदमक नेशनल सेंटर ऑफ एक्सलेंस न सेम सारे चेन्नई दंगरंग पौमिसिंग वांगांगबदे श्री संजय ने हाई लुपा कोटी लाख अहुमलोंगी ओइरिबा फिल्म पुथोकपगी उद्योग असिना मतंग चुनरबा तोंगान तोंगान टेक्निक सिंग खंगजिन बतंगाई फदे मांगने इन्फॉर्मेशन अमसुंग ब्रॉडकास्टिंग की मीडिया हेड सिंग सुवा खनकी अमसुंग मंत्रालय सिगी थौरांग सिंग असि थबक तौनथोकनबगी रोड मैप अम सेम सानबसु हाइकी डिस्ट्रिक्ट यूथ अफेयर्स एंड स्पोर्ट्स ऑफिसर इम्फाल ईस्ट सिंधुना चथरखिबा सही 15 मखागी हुमफु हुमदोई सुबा डिस्ट्रिक्ट लेवल सुब्रतो फुटबॉल टूर्नामेंट लिसिंग अनि कुनमरी ngarang लोइसिनख्रे लांगजिंग आर्टिफिशियल टर्फ ग्राउंड सानखिबा फाइनल दा प्रिंसटन इंटरनेशनल स्कूल ना यंग पायोनियर एकेडमी बु पांजिल अनि सिनोदा माइथिबा पीदुना टूर्नामेंट असिगी चैंपियन ओइखी ngasi phongba pausis singi maruiba pausingi damak hojik Chingtham Devika leire Devika Thagachari Washington India gi forcing na cookie sing proxy war da season haiba NACN IM gi wafam Manipur da me kuntaruk kuntareta nongkan na chugani haiba amasung cyclone Remal me kuntareta kha thangba Manipur da yaroklaba yai haiba pausing asina ngasi phongba pauche singda maruiba pausing oina phongnari India gi umang cha da humpu hena mangkraba state manga khangatpada Manipur yaure haina color headline tawduna chahi 19 gi manungda Manipur da umang hectar lakh 2.8 mari sino hena mangkhre haiber report sana leibakta ani suba headline tawri Indian Army na Myanmar militant sing season naraga Manipur da proxy war chathare haina banner headline piduna KNAB amasung PDF ta langi khutlai supply tawre bomb sabagi training pire haiba NACN IM gi wafam Manipur News ta hanba headline tawduna fongli masiga manaba paw naharol gi thodang da su headline tawri Manipur Chemist and Druggist Association MCDA na phongdorakpa drug lana sizinarapana pharmacy singna hidak yonba kinare haiba wafam Itel Express ki ahanba lamaida maru oiba paw oina fongli paw asi Sangai Express English ta su headline tawduna fongli Aingi wangmada life saving drug sing karbar tawrakpana anaba singda hidak phanghanba ngamdre haiba MCDA gi wafam poknafamda ahanba headline tawri Manipur Mail da cyclone Remal lakliba nomaijing numita Manipur da yaroklaba yai haiba pauna ahanba headline tawduna fongli Sangai Express Manipuri edition da Manipur da me kuntaruk kuntareta nongkan na chugani haiba me department gi wafam ahanba lamaida headline tawri People's Chronicle da Nonne jila da sabagi chang Celsius degree nifu yaure haina ahanba lamai da fongli amasung jila asida ahanba oina private hospital hangdokpagi paw Morning Bell da headline tawri Lok Sabha mikal asi laibak asigi democracy amasung constitution kannaba maru oiba election ni haiba Sonia Gandhi na phongdorakpa wafam huyen lanpaw da ahanba headline tawri Imphal Free Press ta NIT Institute gi potchei huran bada chenaba miyoi 15 fabagi paw ahanba lamaida maru oiba paw oina fongli Senapati da phongba Hills Hornbill Express ta India gi force na Myanmar gi militant sing Manipur da proxy war da season haiba NACN IM na phongdokiba wafam headline tawduna fongli Tamenglong da phongba Ganfiu Mail amasung Tamenglong Times ta Nonne jila gi ahanba private hospital Makam Hospital and Research Institute Longmai Bazar da hangdokibagi paw headline tawri Washington Thagachari Devika Aroibada Maroiba Pau Amukhana Lok Sabha Mikhal ki taruk suba tangka ki vote hayeng thada na basyam sare Chhattisgarh ki Bastar division da security force ka khuthong na bada Maoist ki miyoi taret sire amasung telecommunication bibhag na mobile connection lakh taruk lising marfuram di sasina bani haiba khangba ngamle Pau loijare